Wari Chaphu gi maikhaidagi AKONGCHANBA THOKCHOMna tabiribasingpu taramna ookchari. Hojik amuk lobirasi BASANTI KANGJAM gi KARUBI hairiba wari asigi ahum subatangka. Nakal amadana ngarang nong ngalamdaida achanbabu kom amadagi lokhatlaga kom amada thangduna puraga phumjillamba miyoi marido amuk punsinduna wari sanari. Makoisu KARUBIna chikkibagi sokpa yaunaribani adubo kaya kanna sokpati nati aduna haugatuna chatpa adu ngamlami. Mitlauna hari kengba ngarang gidubo asengbagi achanbado hogala irmagi dubo kengbana amuk sat khumlai khangdida aikhoigi wakhanara karino uribado aisu gyan tadeko ani dugi wari marak thatna kumarna sat hari as kadai dagi wakhanano aikhoigi minmang sida direct thoglakliba thodok tubo khabana amuk sat hari chumi madu wakhanate asengmani makhoigi wari adugi marak thalaga kengbana sat hari ngaiko nakhoigi wari do amuk lepko atai lairi KARUBI do kadai da lekrajano madi leibudi ngarang di achanbagi manakta suru nei dun leibani kumarna hoine KARUBI do nungbu nungaitene khabana amu nungaitene kaidoruni aikhoigi thabak haibu mi hatpasini mi hatrabadi aikhoigi imung manung karamna punagani magi achanba haido halubagi paisa duna natro nakhoi aikhoigi nupi angang singna harauna sizinaribedo mitlauna adu khaba chumbudi chumi aibu achanbado yam phaba angangni aikhoi sumara leitaba mi halubagi nongmadi suidana dandi phangni ko aman amuk sat khumlai adubudi soidraba wani mi hatpai base khwaidagi phataba papni adubu papni khangna isagi pangal puthoktuna awaba thabak suraga sel tangani haiba khangda kai akomba thabak thiraga sel yamna phangba phataba thabak sigi mahido hayeng kona na khoi soidana phangba tabani asumna makhoi maridu wari sanari ngaida numit tarum tawkre aduga somdana sakhen bigi mapuroiba gopal do mayum da halai sakhen bisu mapuroiba halakpaduda harau wari ka sanari makhoi anigi wari dugi marak thalaga gopalna ngaiko mama atai lairi achanbaga KARUBIga du udene makhoi bu kadai satkige sakhen bisu sat khumlai madugi hui angau baduga paraga achanbado kadai do numa chatkani ngasi mari mangani yumda hala oi hairambani ado chak sing chana ba tawrasira moi baba gopal di icham chamna khali aduna magi nupina hairibadu thajaduna thoidokna kupthana hangludre aduna magi nupina hairiba adugi paukhum oina pare makhoi laaga pijaro chana thaknaba yauribase se thamjilurose aduga chak chana ba tawrase asumna matai manau anidu harau mathel kayaga loinana harauna chaktu chari sakhen bigi mapuroiba adu yumda kaya leite mapalamda thabak posting taduna leirubani aduga handak thoglakliba sisu koina leiramgadaba nati numit kharanigi suti lowraga thoglakbani aduga asomdana KARUBI adu achanbagi asiba hakchang adu thiba khanglaktrabada pura angauba haibadu oire makhongdusu thangduna chatpa ngamdre ngarangdi thoina naba phaukhidabani adubu ngasidi yamna thina naba phauraknabar karino hawgatlaga chatpa ngamdre aduna makhongdu situna ukhada changshinduna amuk kundun laikre asumna numittu hokre madugi nong ngalaga gopal su nong phaduk mayumda thoglakbani aduna mamana bakhara unaruni haiduna amuk thokre madugi tanja aduda sakhen bidu miyoi amada call tawi mana call hek tawbaga amadusu sat paikhale
matam aduda saken bidu sauna hari karino na koibo makoi ani mahalo haraga ama kaktang hal itubo karubi na yum sida hala adi kamay tongni hausikti masu yumda ngarang halai aduna masigi samil pangalubu yaroi madugi maramda mana khangkiba thoklati aidi kari hoini saken bina ma hairi basi gopal puni aduga phone pairi nupa aduna su sat khumlai ekoi su pana kanadi hona jabani adubu karubidi lamjelam yangu maramna ekoi na mabu hatpu ngamudre asumna haijindnu khumlai saken bi makha taraduna amuk hari haukhre mikupna hom singna section layo aduga thongtok asigi maramda aibu hek chenar pa thoglabadi nakhoina mi hatpa ngambugum nakhoibu su hatpa ngamba mi kaya saken biga sanga oidi haibase masi kawgono masi hairaga saken bidu phone sat kakthali aduga somdana saken bin hairakliba wadu makhoi marisu loina tare aduna makhoi yamna songning ba haibadu oire karubidu hatrabadi loina khangnarakpa tare mi halubra haibubo aikhoi oina siba tare aduna karubi halasi asumna haina duna warep nakre aduga somdana karubidu ngasiga tharaga numit marini sure karimata charaktaba isingbudi kongbal lupanda tungdun laibadu khara thakle adubo chak haibasina pangal oibanina chak yaudrabada masadu amuk hena sonthakre aduna makhongdu tapna thanglaga chaba yaba ata atu khara koyeng yengi matam aduda magi manakta hangoi ama phan chongdun lakpadu oi madu ubada karubidu khonglei thuna sangsenduna hangoi adubu pharaga charami asumna nongma haukiduna tha amarom hausinkre gopal su thabak amuk changkre hausikti saken bi matum tangai hore nongma numidang wairam ama saken bidu kaithelda ensang na pi khara leiru raga halai aduga mamli torkba adwai duda masu mayumda thungnare matam aduda makhoigi mangol aduda mi ama lepagum mami sami oina ui madu ubada saken bidu kari sukhaluba tawdana kana oira jado haiduna sumang yoksilakpa matamda hanglai kanano aduda lepido masi hairaga sat changsilubani adubo mahakna mangonda hek kakhalakpa matamdadi kana su leiramdri aduga akoibadu koyeng yenglaga mathanta haijai karino ne hausikinu ukibadubo mi natrane oiramlaroida aigi wakhalnu oirambasu yai masi hairaga imungda amuk changlai adubo mahakna thongjenda hek kansilakpaga magi matungda mi ama leptuna leibagi mawungda amuk tawrai matam aduda saken bidu khangboi kariboi tawraga mamaidu sat laithoktuna yenglai maduda su kana amata liramdre asumna masadu ngasidi nahan khaiga iman manadabagum khalai madugi matung pungja khara haukhra batungda saken bidu machanupa boarding da laikhiba aduda phone tawduna wari khara su sanarami saken bina wari tu sanaduna magi kada tumba changlakpani ibungo ngoksinanu lairi kana pagadabani nangbu mi oinanabu honabada changadaba senpam khudingmak puthokpana nang baba amadi namaigi thoni aduga mahi chanabu honabana nangi na thoni kawonuko machanupa adunasu hoima ai kana honage ado dada sanbadi leitro saken bina karigino nangna mabu hanglibado magi wari pusilakano aina hairido madu kawgano asumna mama macha anina wari sanaringai tanja aduda saken bina thongnau tu lonsinge haiduna wari satuna thongnau aduda amuk yenglubani adubu thongnau aduda hanadagi mi ama yengduna lerambagi mawongda sat laisin kibugum uhore matam aduda saken bidu machanupada phone thamlage hayeng amuk tawrake haituna sat thami
ꯑꯗꯨꯒ ꯃꯁꯥꯗ ꯑꯀꯤ ꯇꯨꯁꯨꯡ ꯐꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯁꯨꯝ ꯆꯪꯁꯤꯟꯕ ꯍꯧꯔꯛꯏ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯝꯅ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯤꯟꯗꯣꯛꯇꯨꯅ ꯄꯔꯗꯥ ꯑꯗꯨ ꯍꯥꯏꯊꯒꯦ ꯍꯥꯏꯗꯨꯅ ꯂꯥꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥ ꯑꯗꯨ ꯍꯥꯏꯊꯗ꯭ꯔꯤꯉꯩꯒꯤ ꯃꯤꯀꯨꯞꯇꯨꯗ ꯃꯤ ꯑꯃ ꯌꯥꯝꯅ ꯋꯥꯕꯒꯤ ꯈꯣꯟꯖꯦꯜꯗ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯗꯨꯗꯒꯤ ꯁꯒꯦꯟꯕꯤꯗꯨ ꯍꯨꯃꯥꯡ ꯀꯥꯡꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯥꯏꯊꯣꯡ ꯁꯨꯛꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯟꯅꯔꯒ ꯇꯥꯔꯤꯕ ꯅꯥꯍꯦ ꯈꯣꯜ ꯑꯗꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯑꯣꯠꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗꯤ ꯎꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯁꯒꯦꯟꯕꯤꯗꯨ ꯌꯥꯝꯅ ꯀꯤꯅ ꯃꯈꯨꯠꯇꯨꯅ ꯄꯔꯗꯥ ꯑꯗꯨ ꯂꯥꯝꯗꯨꯅ ꯍꯥꯏꯊꯔꯒ ꯄꯥꯏꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯁꯠ ꯆꯤꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯇꯥꯈꯤꯕ ꯅꯥꯍꯦ ꯈꯣꯜ ꯑꯗꯨꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯤꯠꯇꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒ ꯍꯦꯛ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯃꯥꯅ ꯂꯦꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯡꯂꯤ ꯁꯥꯔꯤ ꯄꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯊꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯦꯟꯕꯤꯗꯨ ꯈꯔꯒ ꯀꯤꯊꯛ ꯀꯤꯔꯣꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯑꯃꯨꯛꯁꯨ ꯃꯈꯣꯡꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯊꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯃꯈꯣꯡꯗꯨ ꯌꯦꯠꯅꯥ ꯑꯣꯏꯅꯥ ꯑꯅꯤꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯥꯏꯐꯦꯠ ꯀꯥꯎꯊꯣꯛꯂꯝꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯁꯠ ꯍꯦꯛꯇ ꯆꯣꯡꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨ ꯐꯥꯎꯕ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨ ꯁꯠ ꯃꯦꯟꯁꯤꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯑꯣꯠꯇꯨꯅ ꯃꯁꯥꯗꯨ ꯄꯤꯁꯛ ꯄꯤꯛꯅ ꯇꯥꯁꯤꯜꯂꯒ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯥꯔꯨꯕꯤꯗꯨ ꯑꯁꯨꯛꯄ ꯃꯐꯝ ꯑꯗꯨꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯇꯥꯕ ꯑꯇꯥ ꯑꯇꯨ ꯈꯔ ꯈꯨꯟꯗꯨꯅ ꯆꯥꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤꯅ ꯀꯗꯥꯏꯗꯕꯨ ꯆꯠꯇꯨꯅ ꯊꯤꯔꯨꯅꯤ ꯏꯝꯐꯥꯜ ꯁꯍꯔꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨꯋꯥꯏꯗꯨꯗꯗꯤ ꯆꯥꯕ ꯌꯥꯕ ꯀꯔꯤꯁꯨ ꯇꯥꯗꯦ ꯑꯗꯨꯅ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯁꯒꯦꯟꯕꯤꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯊꯦꯡꯂꯛꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯑꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯗꯧꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗꯤ ꯂꯩꯃꯥꯏꯗ ꯀꯔꯝꯅ ꯊꯥꯡꯊꯗꯨꯅ ꯂꯦꯞꯁꯤꯒꯦ ꯈꯜꯂꯛꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯦꯛ ꯊꯥꯡꯊꯗꯨꯅ ꯂꯦꯞꯂꯨꯕꯗ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯑꯃꯨꯛ ꯆꯤꯡꯁꯤꯟꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯥꯏ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯒꯤꯅꯤ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯕ ꯍꯧꯈꯤꯕꯁꯨ ꯑꯗꯨꯅ ꯃꯊꯟꯇꯒ ꯂꯩꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯑꯐꯕ ꯑꯃꯠꯇ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯤꯅ ꯇꯞꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯄꯥꯛꯊꯔꯒ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯃꯤꯠ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯍꯧꯗꯣꯡ ꯑꯃ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯈꯣꯡꯂꯒ ꯁꯠ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯒꯦꯟꯕꯤꯗꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯁꯠ ꯀꯥꯈꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯁꯒꯦꯟꯕꯤꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯥꯔꯨꯕꯤꯕꯨ ꯑꯃꯨꯛ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯂꯥꯛꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯆꯥꯟꯕꯕꯨ ꯐꯨꯝꯗꯨꯅ ꯊꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯁꯨꯛꯄ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯃꯆꯥ ꯑꯅꯤꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯔꯣꯏ ꯍꯥꯏꯕꯁꯨ ꯌꯥꯗ ꯌꯥꯝꯅ ꯇꯟꯅ ꯎꯆꯤꯜ ꯅꯥꯆꯤꯜꯅ ꯑꯁꯨꯛꯄ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯑꯗꯨꯅ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯒꯥꯔꯤ ꯑꯅꯤꯗꯨ ꯈꯥꯝꯗꯨꯅ ꯊꯝꯂꯝꯂꯦ ꯃꯇꯝ ꯑꯗꯨꯗ
ꯀꯥꯔꯨꯕꯤꯗꯤ ꯃꯥꯅ ꯐꯥꯗꯨꯅ ꯆꯥꯕ ꯌꯥꯕ ꯖꯤꯕ ꯃꯆꯥꯁꯤꯡ ꯐꯥꯔꯒ ꯆꯥꯅꯕꯒꯤ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯗꯨ ꯀꯥꯔꯨꯕꯤꯁꯨ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯇꯥꯕꯒꯨꯝ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯃꯤꯜ ꯐꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯔꯨꯕꯤꯗꯨ ꯃꯆꯤ ꯑꯃꯗ ꯃꯁꯥꯗꯨ ꯁꯨꯞꯆꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯃꯅꯤꯡ ꯃꯃꯥꯡ ꯃꯇꯨꯡ ꯍꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯑꯆꯥꯟꯕꯕꯨ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯦ ꯃꯗꯨꯗꯒꯤ ꯈꯪꯂꯦ ꯀꯥꯔꯨꯕꯤꯁꯨ ꯑꯆꯥꯟꯕ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯐꯨꯝꯗꯨꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯀꯥꯔꯨꯕꯤꯁꯨ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯀꯪꯕ ꯎꯅꯥ ꯃꯔꯛꯇꯨꯗ ꯅꯦꯠꯂꯕꯅꯤꯅ ꯆ꯭ꯔꯦꯠꯆ꯭ꯔꯥ ꯇꯧꯕ ꯃꯈꯣꯜ ꯑꯃꯗꯤ ꯄꯤꯛꯇꯛꯅ ꯇꯥꯔꯤ ꯇꯥꯔꯤꯕ ꯎꯅꯥ ꯑꯀꯪꯕ ꯅꯦꯠꯄꯒꯤ ꯃꯈꯣꯜꯗꯨ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯁꯠ ꯌꯦꯡꯊꯣꯔꯛꯏ ꯃꯈꯣꯏꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯒ ꯀꯥꯔꯨꯕꯤꯅ ꯁꯠ ꯂꯩꯁꯤꯟꯗꯨꯅ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛ ꯂꯨꯝꯗꯨꯅ ꯂꯩꯔꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯍꯩꯔꯞ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯏ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤꯀꯣ ꯀꯥꯔꯨꯕꯤꯗꯨ ꯌꯥꯝꯅ ꯁꯤꯡꯕ ꯍꯣꯏꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯍꯦꯛ ꯐꯪꯈꯤꯕꯗ ꯂꯦꯝꯅꯒꯗꯤ ꯊꯥꯔꯛꯂꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯆꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒ ꯀꯥꯔꯨꯕꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯗꯨꯒ ꯀꯥꯔꯨꯕꯤꯗꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯇꯥꯍꯧꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯄꯨꯂꯞ ꯍꯥꯠꯄꯗꯤ ꯑꯩ ꯏꯇꯣꯝꯇꯅ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯍꯥꯠꯇꯕ ꯌꯥꯗꯦ ꯃꯁꯤ ꯈꯟꯅ ꯀꯥꯔꯨꯕꯤꯗꯨ ꯃꯈꯣꯏ ꯃꯔꯤꯅ ꯂꯨꯝꯗꯨꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯐꯥꯎꯔꯒ ꯃꯈꯣꯏꯕꯨ ꯎꯗꯕ ꯁꯥꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯥꯔꯨꯕꯤꯅ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯥꯔꯨꯕꯤ ꯂꯩꯔꯦ ꯀꯥꯔꯨꯕꯤꯁꯨ ꯃꯈꯣꯏ ꯃꯔꯤꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯥꯔꯨꯕꯤꯕꯨ ꯐꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯆꯧꯕ ꯂꯥꯡ ꯑꯗꯨ ꯁꯠ ꯇꯤꯡꯊꯣꯛꯂꯒ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯛꯏ ꯀꯥꯔꯨꯕꯤ ꯇꯝꯅ ꯀꯥꯔꯨꯕꯤꯁꯨ ꯂꯥꯡ ꯑꯗꯨ ꯂꯪꯁꯤꯜꯂꯛꯄ ꯎꯕꯗ ꯃꯁꯥꯗꯨ ꯈꯔ ꯆꯦꯞꯊꯔꯞ ꯇꯧꯅ ꯁꯤꯠꯂꯒ ꯃꯥꯏꯀꯩ ꯑꯃꯗ ꯆꯣꯡꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯥꯔꯨꯕꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯑꯣꯏꯔꯣꯡꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯆꯣꯡꯊꯣꯔꯛꯄ ꯃꯇꯝꯗ ꯅꯪꯍꯧꯗꯕꯗꯒꯤ ꯂꯥꯡ ꯑꯗꯨꯅ ꯎꯞꯁꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯥꯔꯨꯕꯤꯗꯨ ꯂꯥꯡ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯌꯦꯠꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯀꯥꯔꯨꯕꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯀꯥꯔꯨꯕꯤ ꯇꯝꯅ ꯑꯃꯨꯛꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯂꯪꯁꯤꯟꯕ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯀꯥꯔꯨꯕꯤꯁꯨ ꯂꯥꯡ ꯑꯗꯨꯅ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯃꯈꯣꯡ ꯅꯥꯃꯇꯪ ꯑꯣꯏꯕꯅꯤꯅ ꯃꯁꯥꯗꯨ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ ꯑꯃꯗ ꯑꯃꯨꯛ ꯊꯩꯗꯣꯛ ꯇꯧꯔꯒ ꯂꯪꯂꯛꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯁꯥꯗꯨ ꯀꯟꯖꯅꯕ ꯍꯣꯠꯅꯔꯛꯏ ꯃꯈꯣꯏ ꯃꯔꯤꯁꯨ ꯋꯥꯕꯅ ꯄꯣꯞ ꯍꯦꯛ ꯇꯥꯔꯦ ꯀꯥꯔꯨꯕꯤꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯍꯥꯏꯅꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯊꯥꯡ ꯑꯃ ꯁꯠ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯛꯏ ꯍꯟꯗꯛ ꯂꯪꯂꯛꯂꯤꯕ ꯊꯥꯡ ꯑꯗꯨꯅ ꯀꯥꯔꯨꯕꯤꯗ ꯄꯥꯟꯕꯒꯤ ꯃꯍꯨꯠꯇ ꯀꯥꯔꯨꯕꯤꯒꯤ ꯃꯈꯣꯡ ꯃꯌꯥ ꯅꯛꯅ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯡ ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯟꯈꯤꯗꯨꯅ ꯂꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯠꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯀꯥꯔꯨꯕꯤꯁꯨ ꯃꯁꯥ ꯅꯥꯟꯊꯣꯛꯅꯅꯕ ꯎꯄꯥꯏ ꯌꯦꯡꯂꯛꯏ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯄꯥꯏꯔꯒ ꯌꯥꯟꯗꯨꯅ ꯀꯟꯅ ꯆꯤꯡꯊꯣꯛꯂꯕꯗꯤ ꯂꯥꯡ ꯑꯁꯤ ꯁꯣꯏꯗꯅ ꯇꯠꯈꯤꯒꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯛꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯃꯥꯡ ꯊꯪꯕ ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯂꯥꯝꯗꯨꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯒ ꯃꯅꯤꯡ ꯊꯪꯕ ꯃꯈꯣꯡ ꯑꯗꯨ ꯀꯟꯅ ꯆꯤꯡꯕ ꯍꯧꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯥꯔꯨꯕꯤꯒꯤ ꯂꯧꯁꯤꯡꯗꯨ ꯎꯕꯗ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯥꯔꯨꯕꯤꯁꯨ ꯃꯥꯒꯤ ꯉꯝꯖꯕꯤ ꯃꯑꯣꯡꯗ ꯎ ꯑꯗꯨꯗ
ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯃꯈꯣꯡꯗ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯂꯥꯡꯒꯤ ꯂꯪꯂꯥ ꯑꯗꯨ ꯇꯠꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯝꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯂꯥꯡ ꯑꯗꯨ ꯇꯠꯈꯤꯗꯧꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯦ ꯃꯈꯣꯏ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯀꯥꯔꯨꯕꯤꯗꯨ ꯕꯧ ꯕꯧ ꯈꯣꯡꯂꯒ ꯆꯦꯟꯈꯤꯅꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯥꯔꯨꯕꯤꯁꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕ ꯂꯥꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯗꯣꯔꯛꯄꯒꯤ ꯃꯑꯣꯡꯗ ꯈꯪꯇꯠ ꯇꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯡ ꯑꯗꯨꯗꯒꯤ ꯃꯈꯣꯡꯗꯨ ꯅꯥꯟꯊꯣꯔꯛꯂꯦ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯍꯦꯛ ꯅꯥꯟꯊꯣꯔꯛꯄꯒ ꯀꯥꯔꯨꯕꯤꯗꯨ ꯁꯒꯣꯜ ꯑꯃꯒꯨꯝꯅ ꯈꯨꯗꯨꯞ ꯊꯥꯅ ꯆꯦꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯦ ꯃꯈꯣꯏ ꯃꯔꯤꯁꯨ ꯂꯝꯕꯤ ꯀꯥꯗꯨ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯃꯈꯩ ꯄꯪꯆꯦꯟꯗ ꯆꯦꯜꯂꯤꯕꯅꯤ ꯀꯥꯔꯨꯕꯤꯁꯨ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯥꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯑꯁꯝꯕ ꯂꯝꯕꯤ ꯐꯥꯎꯔꯒ ꯃꯈꯣꯏ ꯃꯔꯤꯅ ꯆꯦꯟꯈꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯉꯥꯏꯔꯦ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯀꯥꯔꯨꯕꯤꯅ ꯇꯥꯟꯅꯔꯛꯀꯗꯧꯔꯤꯕꯁꯤ ꯃꯇꯨꯡꯂꯣꯝꯗꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯆꯦꯟꯅ ꯆꯦꯟꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯅ ꯁꯣꯔꯒꯥꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯆꯦꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗꯨꯗ ꯊꯠꯇꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯨꯝ ꯆꯦꯜꯂꯛꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯥꯔꯨꯕꯤꯁꯨ ꯊꯧꯁꯥꯗꯅ ꯂꯦꯞꯇꯨꯅ ꯃꯌꯥꯗꯨ ꯍꯥ ꯍꯥ ꯀꯥꯔꯒ ꯃꯈꯣꯏ ꯃꯔꯤꯕꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗꯤ ꯀꯥꯔꯨꯕꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯡꯗꯨ ꯃꯇꯨꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯊꯥꯡꯕ ꯍꯧꯔꯛꯏ ꯆꯦꯜꯂꯁꯤꯔ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯦꯛ ꯆꯦꯜꯂꯨꯕꯗ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯁꯣꯏꯗꯅ ꯀꯥꯔꯨꯕꯤꯅ ꯐꯪꯈ꯭ꯔꯒꯅꯤ ꯆꯦꯟꯗ꯭ꯔꯦ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯆꯦꯟꯁꯤ ꯍꯥꯏꯔꯁꯨ ꯆꯦꯟ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯂꯩꯁꯤ ꯍꯥꯏꯔꯁꯨ ꯂꯩ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯃꯛ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯐꯝꯗ ꯊꯣꯛꯂꯔꯦ ꯃꯈꯣꯏꯅ ꯃꯇꯨꯡ ꯁꯨꯝ ꯍꯜꯂꯤꯕ ꯃꯈꯩ ꯀꯥꯔꯨꯕꯤꯁꯨ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯗ꯭ꯔꯦ ꯃꯁꯥ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ ꯑꯗꯨꯕꯨ ꯀꯥꯔꯨꯕꯤꯗꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯁꯛꯇꯨ ꯎꯔꯒ ꯑꯆꯥꯟꯕꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯅ ꯍꯥꯠꯈꯤꯕ ꯈꯨꯍꯥꯠꯇꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯁꯪ ꯁꯪ ꯎꯔꯛꯏ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯏ ꯍꯟꯗꯛ ꯀꯥꯔꯨꯕꯤꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯔꯤꯁꯤꯒꯤ ꯃꯊꯪꯒꯤ ꯄꯥꯔꯠ ꯉꯥꯏꯃꯤꯟꯅꯁꯤ